खुरुमजरे ISTV पाउमियंग ताबीर बसिंग मुतराम नोकचरे हुजुमरोय पाउ मियाम द इसिंग फंगननबा अकनबा थबक पाइखत पहौरे हाइना PICD मिनिस्टर I हेमोचंद्रना ISTV न्यूज का खनन उनबदा फुलुख्रे मोइजिंग पोलिंग स्टेशन की मिखलदा चादा मरफुतरे 10.3 बोट थादख्रे अमदी चादा मरफुदरा हेना बोट थादखिबा पोलिंग स्टेशन खुदिंगमक नौना मिखल तौनबा CPI ना दावी तौरे हौजिंग पुंग पाउ मणिपुर हुजिक मतम कुइना नोंग चुरक्तबना मरम ओइदुना इसिंग फंगदबगी अवाब कया मायोकनरक्लिबा वाटर सप्लाई स्कीम कया इसिंग पीबा लेबखिबा असगी येंगलगा PSED ना वाल फुटिंग दा मियाम दा इसिंग फंगननबा थबक पाखतपा हौरे हाइना मिनिस्टर I हेमोचंद्रना फोंदोरक्ले हिरमसिदा पाउदममा Masima ki secretariat leba office chamber da ISTV news ga akhanana unaba duda magna makhatara duna miyam da ising phangana ba thabak department na high level committee ama semduna thabak lokhat pa hore miyam da ising phangana ba athuba matam da have line gi telephone number ma khangalagani masida club natragana mafam adugi loop sing na pau piraklaba matungda ising phangan bagi thabak chathagani have line asida lanai miyo gi oinadi thabak paikhaloi haiki stock the PhD department tankers even that private tankers में हम कोई some area का individual VIP वगैरह देखिए अदो दादा यहाँ पीबन नत्तो VIP area ने हम पिछले नत्तो individual भी लगाई हुई नहीं पीबन नत्तो तो कुंगम की कोई नत्तो periphery तो नहीं देखा community ऐसे लगाई हुई का कितना कोई इसी से फंगना बदूगी कोई अपन का कुंजन चंचन जगह within the next 1 or 2 days अदुगा press की मानो पांगी through the कोई media की through the मसी appeal ली मसी कितना कोई यहाँ hard times ली मसी दा कोई अशोई बा आवाज़ बा कोई department की लेला मुझे सु अदुगा कोई मेंखटन मुझे मतलब प्रीव्यू मार्क न मखातारा दुना इसिंग मारंग काइना फंगलिबा मफम सिंग द लाइरिबा मियो सिंगना इसिंग लिक न सीजन नबियो नियम की वांग मदा इसिंग लौसिल लिबा सिंग की मथकता डिपार्टमेंट ना आइन की ओइबा चपसाबा थबक पाइखलगनी इसिंग अवाब से मखाता न लेरगलबदी लोकता की इसिंग फाव सिंखतुना प्रजा सिंदा इसिंग फंगन थबक पाइखतकनी हाइकी प्रजा की हेक्ता कोई बहुत हुपी अदगी मी मेन लाइन थुगाइबी अदगी हुजी इसिंग या वाब मतम से इसिंग की कनो में आपसे लोय वेस्टेज चलन बसे मसी सु खजितन कोई स्टॉप तो बिबताई मसी करिंगा अकोइना मसी थेंगजब तागदी हुजिकते कोई पाइ लेते कोई वी हैव टू टेक स्ट्रिंजेंट एक्शन अदुगा करिंगा कोई ऑफिसर सिंग नत्रगा डिपार्टमेंट की साइड तगी मोई तगी एनी लॉसेस हुजिकी याना वालिबो मतम से सु मोई की साइड तगी करिंगा लॉसेस लेरमो इंजीनियर सिंग थौ फजना तौदमजबा अदुगा करिंगा कोई स्टाफ सिंग सिगा मानरगा हुजिकी हुदलेबो कोलेबो तौइबसिना मोइना मतेक पांगसलनगा यावरमगदी आई विल नॉट स्पेयर एनी ऑफ दोस ऑफिसर्स तो मसी प्रेस की मनो पांगसिंग थांगदगी आइमोदा आई ऑफिसर 24 आवर्स अवेलेबल ओइगनी अदुगा पॉपुलर अदुगा साइड सु कितना आई अमरोमदा प्रजा अमन फोंदोरकदा मणिपुर सरकार तुंग कोइना चनगदब थबक पाइखत हनिंगे खुद की ओइबा थबक पाइखतपना प्रजा सिंगी अवाबा कोखन बंगमलोय हाइना मखाताना फोंदोरकले लैरिबा इसिंगी अवाबसी फंगनरतबनी लैगे हाबदा कोइ ngasibaw कोइ लैगेना टिंकी कांटेक्ट तौबदा कोइ इसिंगी अवाबसी अदुम हाइदि इसिंग लैतेना ngasibaw मखोइना हाइरे अदुना यारगदि मसी इसिंगी अवाबसी कोंगनबा डिपार्टमेंट की साइड तगी करम्बा मियें चिंजनजरे हाइदि इसिंग अवाबसी खरदो सुकोंगनबा ट्यूबवेल हुत्पा याबा मफमदा हुत्पीबा दगिदि अखोइगी पुखी तौबा याबा करम्बा मफमदा तौबा यागे हाइबगी कनोसिदा अखोइगी डिपार्टमेंट की साइड अखोइ मियें थमजरी अमरोमदा पोरोमपार वाटर सप्लाई स्कीम ना अप्रैल की अंगन बसरुक्तगी हौना इसिंग पीबा लेप्रे वाटर सप्लाई स्कीम असिना इसिंग पिरंबा जेनिम समदि अतै अतोपा VIP कॉलोनी सिंगिसु इसिंग पीबा लेप्रे हौजिक पोरोमपार वाटर सप्लाई स्कीम असिदा सुमनतंगी इसिंग लीटर लाख मरी खक्तंगाइरे हाइना वाटर सप्लाई असिगी मेंटेनेंस डिवीजन 2 की SO KS सवन्ना ISTV न्यूज दा फोंदोरगली तादबनिना इसिंग तुएंगे फानतुएंगा कंगबदिगी तौबा याद पब्लिक इसिंग दुगी ngamdre tang ta tukta te adigi adum irregular oire kadi 40-50 edamani pibra hawi ti maximum pide
पूरा लेते हैं अमरोमदा मियामना इसिंग फंगनदबगी अवाबा क्या मायोकनरिबा असि आईएसटीवी न्यूज गे अखनबा कांगबु अमना कोइना चतुना यंगसिलबा मतमदा इम्फालदगी खरा हाइदोकपा मफमदा मियामना इसिंग फंगनबा होनबदा अवाबा खुदोंग चादबा क्या मायोकना होरी लौ उबा याबा मफमसिंग इसिंग फंगलक्तबदगी लेकक चतपा मफम क्या थेंगनरखि अपिकपा इथै लौखोंग अमदि इम्फाल तुरेलगी मफम क्या लेकक चले अमरोमदा मणिपुरदा हौजिक इसिंग फंगनरक्तबगी अवाबा कया मायोकनबगा लोइनना इसिंगीदमक्ता वाथोक ओइरक्लिबा असिगी मतंगदा मणिपुर सरकारना करी थबक लौखटलबगे हाइना भारतीय जनता पार्टी किसान मोर्चा मणिपुर प्रदेशना थादोरपा चेरल अमना हंगलक्ली इसिंग योगननबा करी प्लान तौरिबगे अमदि फॉरेस्ट डिपार्टमेंटना कैदौरिबगे हाइना हंगलक्ली चटखिबा तांग 13 पांथोखिबा इनर मणिपुर पार्लियामेंट्री कंस्टिट्युएंसी की मिखलदा बोटर मसिंग चाट्रेट हुमुद्रा माथोय लेबगी मनुंगदा चाट्रेट हुमुद्रा हुंदोय ना बोट थादरंबदगी ngasi amuk hanna thawal district ki manung chanba 31/1 moijing a polling station da bot thadanakre apunba boter चाट्रेट हुमुद्रा माथोय लेबगी मनुंगदा चाट्रुक हुमुद्रा मरीना बोट थादनखिबगा लोइनना चादा मरफुतरे दशमिक मरी यौखे अयुक अंगनबदा बोट थादबगी चांग खर नेमलबसु निमिजुंग मतुंगदा बोट थादबगी चांग वांखलखे हाइपर सेंसिटिव एरिया ने हाइना लाथोखिबगी मतुंग इना बीएसएफ की पर्सनल सिंग यावना स्टेट पुलिस ना अकनबा मोंगदा ngaksenbagi thabak lakhotखे इनर्गी मिरेप ओइरिबा मियोय सिंग बोट थादफमदा लाक्तुना यंगसिनखे बोट थादबगी थबक असि असोयंगाम थोक्तनबा इनर्गी रिटर्निंग ऑफिसर सु ओइरिबा इम्फाल वेस्ट के डीसी के राधा कुमार सु मफम अदुदा हक्थेंगना लाक्तुना यंगसिनखे हंदक पांथोखिबा लोकसभा मिकलदा चादा मरफुद्रा हेना बोट थादखिबा मफम खुदिंगमक अचुंबा मिकल नते नौना मिकल पांथोंगनबा सीपीआई की मिरेप डॉक्टर एम नारायण दाबी तौरे इराउद वावनदा पांथोखिबा पाउगी मिफम अमदा वफम असि मांगना फोंदोखिबनी पाउगी मिफम असिदा मोइजिंगी एक्स प्रधान एमडी जियाउर रहमानना सांगलबा चही कया एमपी इलेक्शन दा मसाना पामजबा मिहुत खनबगी अधिकार फंगदना लाखे थाजगी तांग 13 पांथोखिबा मिखल अदुदा नंफु हाफुदगी बोट थादबगी राइट फंखिदे ngasi mikhal hanba asidi asengba board oigani haike election committee ki chairman n mangina miyamna anoba ahongba pamaklaba matam asida namphuda board hadakre haibasi ngasi report tawkiba asina mayek sengna takle candidate kayagi inner agent famlaga board hadarabadi poll percentage nemi hana agent famandana apamba adu hekta pangthukpani haiba chumle haike डॉक्टर एम नारायण मोइजिंग पोलिंग स्टेशन ताबा सीपीआई की एजेंट कयादा अकी तुजुंगबा पोपना अहलमन सिंगना मयुमदा लेतनबा हाइबा यावरे मसी डेमोक्रेसी बु मसक थियनबनी मियामना अपाम्बा मिहुत खनबदा करीगी थिंगदबनो हाना वोट मसिंग हेना थादबा अदु ngasi di missing suna thadaba ngamde election official security singna mathau ningthina tawbaga loinana agent singna akiba yawdana thabak tawbadagi aranba vote tawba ngamdabani asigumba phibam kaya asina handaki mikalda chada marfudra hena vote thadakhiba mafam pumnamak aranba tawre vote hena thadakhiba sing nauna mikal pangthokpa pami haikhe ruling party congress si ganatantra bu thajadaba party amani haina id charge tawre I'm charging it. Ganatantra bu masak thiang bada natana moina ganatantra si manghan daure. They are not only trying to deface the democracy, but also they are trying to destroy democracy. This is a very serious allegation from me. Shahmadi marmaduna nasidi I further claims. वांग नबो थादरिबा 90% की मतलब थादरिबा सिदी रीपोलिंग तो हाई बताई सिंगदमक कोई कम्युनिस्ट पार्टी दनतना अतै रांति दोल सिंह अदु कैंडिडेट सिंगसु I will have to approach them. We will invite. Maramdi achumba ma tawno horabada we have to work together. Sidi koi gi vote khaki vote ka bon jumka da bahai gi wanga natana nasigi democracy da achoba singna bomla ibasi thengna hubragadi tungi future se it will be very dark.
Manipur Public Service Commission Sinduna Hayeng Pangthok Naba Thaurang Tauriba MPSC exam Kongjom Lal Nimitta Pangthoi Haina Yaningdaba Phongdok Tuna ngasi Joint Student Coordination Committee gi Thomi Singna exam center khara solon sinkre committee gi member oiriba MSU gi President Thiam Naresna MSU me loisangda Pangthok pa pau gi mifam amada leibaga sigi ning tamba ngak naba songna kibalan famda thawai thakraba singi ningsing kumon leibak ki thakta chahi khudingi Pangthok tuna lagle Asuk maru oikraba numit asida MPSC exam sinba haibasi aikhoigi puwari bu singnabani maramaduna hayeng pangthokadoriba exam asi boycott tawbaga loinana exam center sing solon sinbani hare sigumba gi historical oiba athogi numit asida MPSC gi school ba manipur gi service manipur gi exam asi pangthok haibasi singa manipur gi historical the base oiba sumba possibly the part of the respect of the behind Sina Lawi Marabuduna Manipugi Mariba Matalinka, Tamnogi Damda, not one of a bigger Basi, Amadi, Lebamian issue about the pudding of the Sakari Makadigi, example Amadi, Atu Simba, Konsan Gumba Simba, Hidanaba, Sina Kajari. Maragasida hayeng pangthokani haina tawramba Manipur Public Service Commission preliminary examination April 10 da oina hanagi matam amasung center singda pangthoklagani haina Manipur Public Service Commission ge secretary Shyamlal Puniana notification ama thokre examination asi tarik 10 da pangthokadaba maramna center oigadaba college mapan amasung school taramari numit asida suti oiragani haina education department ke deputy secretary amasung higher education ge deputy secretary na tongan ba order ani thokre college ke examination asigi damak mathau tawnana ba khan khraba teaching amasung non teaching staff singdi suti oiroi hare Sound Archives samadi digitization gi ihauda Manipur State Archives na khumang gyang na sangsilakpadagi landam sigi puwari ga mari leina ba mangkhiba yabagi akiba leiraba jati kaya gi record kaya kanba ngamle haina Manipur State Archives ke deputy director K Susilana ISTV News ka kanana unabada phongdorakle ma ke office member da unaba aduda Dr K Susilana makhataraduna State Archives na landam sigi ariba record kaya amadi jati kaya gi aiba record leitaba mangkhiba yabagi akiba leiramlaba puwari gi masak sing Sound Archives samadi digitization gi matengna kanba ngamle hauji fawada jati tararong gi aiba record leitaba puwari gi masak sing Sound Archives gi matengna record tawre makhata na thigatuna aiba record leitaba jati singi puwari gi record thamnanaba thabak paikhatle puya kunchang doi digitization tawkraba matungda makhata na National Archives ki Indiana achangba paisa gi chada humudra manga puthoklaga state na chada kun manga puthokuna athuba matamda Manipur gi puwari ga mari leinaba puya sing amadi atai machak kumna digitization tawna ba thabak paikhat pa hauragani haikhe aikoina singi serena se koi thangal surungdagi ama adagi tangpul nagalungdagi ama adwai tawdana aikoi singi serena singdagi moi ahumdagi sulawre kan aikoi Sound Archives se thagatpani aduna masi so aikoi website ta Manipur State Archives na aikoi NIC ga tawrakanda masi so aikoi thagakkare aduga digitization program gi sikiti aikoi thagattari masi so yam thuna thagatna phati ai honajari Kongjom dega mari leina Manipur gi governor BK Dugal na miyam daya proposal pirakle nibidasi da Kongjom land from amasung insol singama chanipan marfudra mathoigi Anglo Manipuri war da laikhidraba athoba singda ikai khumnaba utpaga loinana leibaga sigi ningkha tamba ngakna bagi damak aikoi khudingmakna achetpa firep logadabani Kelaba khudingmak kauthokuna nation asibu semgatnaba thabakta naungna kathokadabani hare Sama kunitoy suba Kongjom lal ningsing nimitna lakpada tangkak ani thongna Mars kunmari insolising ama chanipan marfudra mathoidagi April kuntaret insolising ama chanipan marfudra mathoi fawba tha amaga numit humni chupna songna kiba Anglo Manipuri wada lebaki ning tamba ngangna bagi damal yengna baga lathingna bada thawai kat khiba athauba ipai posingi mafamda Manipur miyam gi mahus sinduna kor komna ikai khumna bolakle Media Coordinator Ais Poirei na tholakpa Cheryl amana Kongjom lal Manipur puwari gi khongsatta thokhiba leibak asigi da natana malengi le semlon gi anauba mayon pikhiba achoba puwari gi thodok amani
लाल असि अखोय अयाम्बना लोकल इवेंट अमनि हाइना लौनरमी अदुबो लाल असिदि मियोइबा अमसुंग मालेमगी पुवारी दा थोखिबा मरु ओइबा थौदोक अमनि इंसोल सिंगमगा चनिपान मरफुदा माथोइदा थोखिबा मालेमगी थौदोक सिंगी मनुंगदा खोंजोम लाल असिना ख्वाइदगी मरु ओइबा थौदोक अमनि हाइना मतम अदुगी मालेमगी लेबाक सिंगना फोंदोकनखे The London Mail gi matungina lala si Battle of Malwa gi matungda British Land Singda khwaidagi amangata thokiba lal amani haina ike Australia da phongkiba pau se Brisbane Courier amasung New Zealand da phongkiba pau se singdasu lal asi Afghan war gi matungda thokiba khwaidagi maru oiba lal amani haina nainake New York Times da su lala si British Power gi mayokta chathaba khwaidagi maru oiba lal amani haina ike Manipur da thokiba laibak thiba thodok aduna England gi miyambo nungai taba China ama fahole haina New Zealand da phongba Thames Star da phongke Lala si Malayang gilebak singda phongkiba pause singda khwaidagi khana naina khiba thodok amani ngasi Arab Spring haina khangnaba Tunisia dagi hawrakiba Arab singi ihongna Arab lebak singda lesemlon gi ahongba puraknabagi damak achouba ithil ama pikibagum khongjom lal na matam adugi ningtamba taleba Malayang gi miyam da chawna ithil pikiba thodok amani Kongjom lala sida Manipur na maithiba phangkhrabasu colonialism gi mayokta miyamna hakthengna thengnagadabani haiba sidi Manipur gi miyamna malemda sandoklamba pauzel ama oina lengdana lehoragani matamaduda Manipur gi miyamna colonialism gi mayokta thongna phana lepkhiba ngasigi mirol ekoina na hongnana ningsingduna punna hingna bagi mingda yosinduna wesia lamdamda khundaminari ba furubsa singbu malem gi lebak tagi kangkhul muthatnaba honariba India gi federal colonialism gi mayokta Aikoi pumba amata oina leminarasi haina kolkongi chororasina makhatare Kongjom lan famda imaleba ki damak thawai kat khraba ipai posingi mafamda All Manipur Muslim Martyrs Memorial Committee na su ikai khumnaba utpagaloinana Manipur miyam da yafa pauzel pirakle lan famadu da Manipur Muslim singi marakta gi su achoba thaudang lauke makoi buning singba oina committee asina su hayeng lilongda Quran khani gi thauram pangthokani hare Trinamool Congress Legislature Wingi Luchingba Odrebasu Party na miyamgi damakta Paikalak pathabakta angamba thakta mating pangani haina Trinamool Congress ke Legislature Wingi leader Oiramba MLA Dr. I Ibohalbina ngasi babu parada leiba mahaki office member da pangthokpa pawmisinga unabada phongdokre mahana makha taraduna mahakpu leader ama Oiramba dagi lauthorakpada kari supen dablaite miyamgi thabakti hanagumna adumak tawkhigani haiki ngasi ayo phongba Manipuri ki local paper singdagi aina pausi fangjai ehaku Trinamool Legislature Wingi leadership tagi lothopire na ahano makta da pausi ujamakta da ayyamna harawma welcome tawjai party ki president and our decision maram de after all I am under the party and I am not above the party na lawa decision to da koi yabata bani adu luri budi ngasi bawada Jik Pawada Kari Marungi Lopokano Haibaduga Amasung I wonder official of Talaka from Jetri. Though I know going to Mohaja the Ayam Martina Loropa decisions Harauna I accept of J. MLA Maibam Kunjobo Trinamool Congress Legislature Party ki luchingbo oina khankre MLA Taret Laiba Party asigi MLA Mangana Mahak posagale hare Hiram Sigamer lenana Manipur Pradesh Trinamool Congress ki President Kim Gangtena order ama thokre iBall Company gi anoba mobile handset ani launch tobagi thoram ama ngarang Imphal Hotel da pangthokre Andy Gilter amadi Cobalt 2 Haina Mingthon by handset ani adu film actor Tonthoi Ngan bina launch tawke Manipur gi ahan ba dealers mit kaloina na pangthokiba thoram adu da company asigi sales manager Ahai Gupta amadi regional manager Tarini Dasu sarukya ke Naranthong Laishram Layakta Laiba Rural Health Organization ki General Secretary Dr. S. Indramani na America's Indian Foundation Mumbai na Spirit of Humanity Award 2014 pirakle hare Women's Health category da mahagna nupi singi haksel gilamda thoidok hendok pathabak kaya tawbagi damak award asi April 13 ta Mumbai da pangthok pathoram amada pirakhibani award asi da lupan lakh ama trophy amade certificate yaure Child Health category da su certificate of merit su pirakle hare Thasigi kunma panda Imphal da lakadari ba India ki president ki khongsat
Maoist Communist Party Manipurna Miyaogi Ihul Khangna Manipurda Leiriba Miyaogi Phangpham Thokpa PDS ki cheng phangandaba sibu yaningdaba phongdoktuna khongsat asi boycott tawbaga loinana nimidasida Manipur pumba general strike leigani hare Libasigi Secretary Publicity and Propaganda Nonglen Maitegi Cherolamana Miyaogi Ihauda Miyam Ware Haina Lana Sandoktuna Lengaki Asoiba Thoksil Kayabu Kusinanaba Honade Laloba Singna India gi luchingba lakma tamda boycott tawriba asigi mahutta luchingba sing asida Miyaogi awaba khangan bana hena chumi haina su khanaba farokle pumnamagasi achumba manba aranba wakhalol ne loinana aranba wakhalol anina achumba ama oiba yade haibasi wakal taraba miyamna hena kupna khanthaminaba matam yaure General Strike asigi mamangda PDS ki cheng khuranba sing cherak piragadi lupna changsiliba General Strike ki khongjang asi handokani hare Haukiba April Taramapal gi ahing nongyaida irong chesaba may lekay dagi MD Abdul Latif Puk from bagi thawdoka mari lainana police na chingnaba mi fagatpada karigumba makal amatagi sarausen kibalaiti haina MLA Fazul Rahim na sengdorakle babu parada laiba mahaki quarter da pangthokpa pawgi mifam amada mahakna makha taraduna Latif Phubada Chennai Haina Police na Fazin Kraba Habibur Rahman gi loinabina ngarang Manipur Press Club ta Pawmi Singa unabada phongdokkiba wafam yumpham yaudabani tang taramapal gi ahingda leikai miyam hawrtuna Habibur gi yum thugainaba honabada MLA ama oina miyam bu themjin khibadi lei miyam gi asawba fathaduna kanbikhraga ongkhalaktuna aranba wafam kaya sem saduna phongdorpa asi nungaiti haiki haiba Habibur gi imung sida MLA isa sang ulайте ai sport sang ulайте adagi ai silina upai sa mari mata sang ulайте asina ari nupi masa nupi asina Habibur loi nabi asina koi imagine manau sangsalai kosalai hari basidi mari jumkom jauda bane Thasigi tang tara taretta Pawngai colony da chai tarahumde khaktang ngari bi nupi macha amabu rep tawkhiba thodok yauna Thawal Khetri lekai Soramay lekai Kohima da chahi manga da ngari ba nupi macha ama rep tawkhiba West Academy Ukrulgi Mahiroi ama Farubadagi Nanthorakhiba Mahiroi amana mi lalolba singi makutta taduna leiriba thodokaya asibu Naga Women's Union na yaningdaba phongdorakle Khunagi mayokta leiba sing asi maru phangna muthatnana ba ekhoi khudingmakna khonagadabani loinana ma leiba sing akan bachairak pinana ba ain ngak liba singna khona view haire Sarkar ga yani kiba wafam sing tha magi manungda thabak oina pangthorakrabadi All Manipur Gorkha Union na makha taba khongjang changsingani haire Thasigi tang taramapal dagi kunmatoi fawba Guwahati da pangthokiba Brahmaputra Valley Film Festival 2014 gi short fiction competition da Romi Maitai na direction piba Curfew na Anisuba Best Short Fiction Award fangnakle Festival asi da changnakiba film chama kunithoi gi manungda tara khangatlaga athoi ahen tanakibani Mana asida memento ama citation amasung sel gi mana oina palising yangkhai yaure film asina mana phanglakpada Mayum Media and Communication na nungaiba phongdorakle Manhunt 2014 gi screening loiraba matung khangalaba contestant singi grooming class haunabagi damak iboyama sumang lila sanglen da hokre mifam asida contestant amadi designer singda chana kangon amadi physics sing karamba mawng da sem sagadagi haibagi matang da khangankre Landamasi yellow mi singbu mitoki kuttagi kanana papandam da chahi nipan mapan chupna friends na miyam galoina na thabak tawduna lakle libasigi khongjang asibu miyam na ubiduna port sale amadi wakal gi mateng pibiduna lakle adubu masigi khudong sab lawraga miyoi kharana lukki mingda sale khaiba port lawna ba khotna ba kaya gi paw leire kana gumbana lukki mingda asiguma thawong sing satharabadi friends ki president sapamcha jadumni gi telephone number 9862904129 da pau pibiu makata na lupna matam kharagi damak miyam gi mateng lawroi haire hauju sana bagi pau nasi sana bagi pau da Handak maling gi oiba badminton masana da Manipur gi sanaroi Mairaba Luwangna sahi tarahumdui makhagi champion oiraktuna maling gi miyam da Manipur bu saktak pagi damakta hangang kendro gi MLA N Birena palising yangkhai gi sel gi mana piragani lakthokre magna Manipur da hek thungbaga hari ba senfamasi khuchinnagani hare amarom da Mairaba Luwangna champion oirakpada Manipuri nat kan balupna su harau nungai ba phongdorakle magna tung gi lambi da su hena phaba sanaroi oirakani haibagi thajaba lupna thamlakle
Manipur Veteran Football Association Sinduna Imphal gi mapal kangjebung da team kunithoina saruk yaduna chathariba tara taruk suba challenge ka veteran football tournament ke ngase group D gi ahanba match ke ahanba ground da sanagadaba VSAC Churachandpur amadi EPSA Malom anigi match da VSAC Churachandpur gi team lambi gi khudong sadaba leibadagi laktabana maram oiduna rematch sanaragani chathariba tournament asigi ani suba ground gi sanakibada IVFA Kantipurna Chingtam Sangak Fambu goal ani amada maithiba pikre IVFA Kantipur gi goal sing adu A Babuna ani suba half gi kuntra tare suba amadi yankhayumdu suba minute chanki Chingtam gi goal adu IVFA Kantipur gi Gitchandrana ahanba half gi kun suba minute ta own goal oina chankibani hayeng ahanba ground da Basai Thanguiban amadi UVSA Lilong Chajing sanaragani ani suba ground da FVWA Mapal Kangjebung amadi NCDA Khongampatka sanaragani Northern Iril Valley Sports Organization Head Office Kaibina sponsor Toraga Uyumpok Development Committee amadi Friends Union Club Uyumpok Sinduna Friends Union Club Uyumpok Ground da Team Trani Thoina Saruk Yaduna Chathariba Marisuba Niso Cupcake ngase sanakiba ahanba ground da Roving Jewelry Pungdongbam amadi PJPC Pukhau Khabam goal amam chanaduna draw chatkre ani suba ground gi sanabadasu SSC Team A sector amadi CSC Chanung goal amam chanaduna draw chatkre hayeng ahanba ground da SDC Tiger Camp amadi SYC Tinjolga sanagani ani suba ground da SSC Team B sector amadi SKYC Sawombung Khunjawga sanaragani District Volleyball Association Thawal gi miyeng makhada PBM Brickfield Wangjing Sabal Chekon Lekaina Sinduna Team Tarena Saruk Yaduna PBM Volleyball Ground Wangjing da chathariba First Thawal District Veteran Volleyball Tournament ke kasasana kiba ahanba match da SWECA Thiam Konjilna MPA Thaunau Zambu set ahum sinoda ani suba match da PBM Wangjingna DLYC Hairopu set ahum sinoda ahum suba match da SWECA Thiam Konjilna UWPWP Uchiwabu set ahum amada amadi mari suba match da FUC Wangjingna MPA Thaunau Zambu set ahum amada maitiba pikre hayeng ayuk liki aroiba match da UWPWC Uchiwa amadi FUC Wangjingga sanagani hayeng nungthil pung amatabada ahanba semi final amadi ani suba semi final match sing sanagani Manipur Amateur Bodybuilders Association ibiyeng makhada District Amateur Bodybuilders Association Bisnupurna Sinduna thasigi tangkunda pangthokiba Manipur level Mr. Safaba contest da Kanglei Bodybuilders Gym gi sanaroi singna goal ahom silver ama fangduna overall team champion oirapada gym asigi office da medal phanglaba sanaroi sing okpagi tharum ama pangthokre Contest asida sub junior gi kanglupta L Risikantana overall champion gi title fangke sub junior super tolda N Monisna gold senior sorta L Nilakantana silver amadi senior super tolda T Joychandrana gold fanglakibani tharamasiga mari lenana Kanglei body builders team gi coach Sapam Joychandrana thagat phongdokladuna tungdasu hena phajaba performance piduna medal kaya fanglakpa orishanu haike Uripok Sinam Lekai Sorbon Tingal Dagi Kabrabam Amusana Sahi Kunithoi Apokpa Ke Pisa Kauba Mi Ama Ngarang Ningdang Pung Nipalom Taba Matamda Uripok Sorbon Tingal Da Isai Yeng Bazat Kibadagi Mapang Khangdana Mangkre Nupasi Put Manga Insi Taruk Wangi Masa Pai Kulei Kuchuni Mamai Sangi Maangna Thokiba Matamda Higok Machugi Jin Ama Setke Hangamapal Machugi Tisat Ama Litke Mahapukana Gumasina Thingarabadi telephone number 9774453 amkahana 9774453 natragana manakna police station da pau pibiu haire Haudik ngasino muyeng sai pau da ICA lamphel pata ki phangba pau gi matungina ngasi khwadegi saba degree Celsius kuntrani thoi dasmik taret khwadegi ingbana degree Celsius taramanga dasmik taret nungsite yawba ising manu chang ayukta chada mudrani pal nungthindana chada yankhai mari nongjugi chang nel Haujare Bidamaru Pau Mukana Miyam the Ising Panganana Ba Akan Batabak Packet Pahori Haina PSCD Minister I Hemosandrana ISTV News Ka Kanana Una Bada Fongo Craig
मोइजिंग पोलिंग स्टेशन की मिखलदा चादा मरफुतरे 10.3 बोट थादख्रे अमदी चादा मरफुदरा हेना बोट थादखिबा पोलिंग स्टेशन खुदिंग नौना मिखल तौनबा सीपीआई ना दावी तौरे ngasi ko na di STB na pizza paw matang solution jare ni tabi ba singbu amuka hana खुरुमजरे।